ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯎꯕ ꯌꯥꯍꯧꯗ꯭ꯔꯕ ꯂꯧꯃꯤꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 39ꯒ ꯂꯥꯈ 3 ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯥꯏꯊꯣꯛꯔꯛꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯧ ꯎꯕ ꯌꯥꯈꯤꯗ꯭ꯔꯕ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯀꯤꯜꯁ, ꯂꯦꯕꯔ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯟड ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞꯀꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯕꯤꯜꯗꯤꯡ ꯑꯦꯟड ꯑꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯅ ꯁꯤꯟꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯁ꯭ꯀꯤꯝ ꯐꯣꯔ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯂꯦꯕꯔ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗ ꯂꯨꯄꯥ 5,500 ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯁꯤꯡ 𝗕𝗜𝗏 ꯀꯣꯟꯊꯧꯖꯝ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯗꯤꯟꯒꯣ MLAꯁꯤꯡ 𝗕𝗜𝗏 ꯇꯤ.ꯑꯩꯆ. ꯁꯥꯟꯇꯤ, ꯑꯦꯁ. ꯄ꯭ꯔꯦꯝꯆꯟꯗ꯭ꯔ, ꯑꯦꯁ.ꯀꯦ.ꯕꯤ. ꯑꯥꯏ. ꯅꯂꯤꯅꯤ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯚꯤꯅꯤꯠ ꯖꯣꯁꯤꯅꯆꯤꯡꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯉꯁꯤ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯝꯕꯜ ꯌꯦꯟꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯏꯔꯥꯡ ꯃꯅꯨꯡꯗ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯗ ꯏꯃꯨꯡꯁꯤꯡ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯧꯅꯔꯦ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯈꯨꯟꯗꯥ ꯂꯩꯇꯥꯅꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯄ ꯌꯥꯕ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯤ꯫ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯗ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯇꯥꯈ꯭ꯔꯕꯁꯤꯡꯒꯤꯅ ꯅꯧꯅ ꯁꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯁꯦꯟꯇꯔꯅꯁꯨ ꯁꯦꯜ ꯀꯥꯏꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯁꯥꯔꯤꯕ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡꯗ ꯃꯤꯑꯣꯏ 3,000 ꯔꯣꯝ ꯂꯩꯔꯤ꯫ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯂꯣꯛꯄꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 2,500ꯁꯨ ꯑꯈꯟꯅꯅ ꯊꯝꯂꯦ ꯍꯥꯏꯈꯤ꯫ ꯇꯣꯔꯕꯨꯡꯒꯤ ꯑꯦꯔꯤꯌꯥ, ꯁꯨꯒꯅꯨ ꯑꯦꯔꯤꯌꯥ, ꯑꯗꯨꯒ ꯑꯇꯩ ꯁꯣꯝꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯔꯤꯌꯥꯗ ꯌꯨꯝ ꯆꯥꯛꯇꯕꯁꯤꯡ ꯃꯌꯨꯝ ꯍꯣꯡꯖꯤꯜꯂꯔꯒ ꯑꯩꯈꯣꯏ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯩꯕ ꯍꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯍꯤꯡꯉꯝꯕ ꯃꯌꯥꯝꯗꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯩꯈꯣই ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯑꯗꯨꯒ ꯑꯦꯛꯁꯄꯔꯠꯁꯤꯡ ꯌꯥꯝꯅ ꯊꯥꯔꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡ, ꯄ꯭ꯔꯖꯥ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯕꯛ ꯍꯧꯔꯦ꯫ ꯃꯔꯨ ꯃꯔꯥꯡ ꯊꯥꯕ, ꯂꯥꯏ ꯐꯗꯤꯕꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯤꯜ ꯗꯤꯕ꯭ꯂꯞꯃꯦꯟꯠꯀꯤ ꯃꯈꯜ ꯃꯈꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯆꯠꯊꯕ ꯍꯧꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏ 98% ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡ ꯑꯅꯛ ꯑꯅꯛꯄ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯃꯤꯡ ꯆꯜꯂꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯗꯥꯏꯔꯦꯛꯇꯔ ꯑꯦꯖꯨꯀꯦꯁꯟꯅ ꯔꯤꯄꯣꯔꯠ ꯄꯤ꯫ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯆꯨꯔꯆꯥꯟꯄꯨꯔꯒ ꯀꯥꯡꯄꯣꯛꯄꯤꯒꯗ ꯇꯦꯡꯅꯧꯄꯜꯒꯗ ꯃꯁꯤꯡ ꯈꯔ ꯍꯟꯊꯔꯤ꯫ ꯑꯗꯨ ꯚꯦꯂꯤꯒꯤ ꯑꯦꯔꯤꯌꯥꯗꯗꯤ ꯑꯌꯥꯝꯕ 98% to 100% ꯃꯤꯡ ꯆꯜꯂꯦ꯫ ꯃꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯔꯤꯄꯣꯔꯠ ꯂꯩ꯫ ꯃꯃꯥꯡꯗ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯌꯨꯝ ꯁꯥꯔꯀꯥꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ 3ꯗ ꯍꯣꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯀ꯭ꯋꯥꯛꯇꯥꯒꯤ ꯍꯧꯈ꯭ꯔꯦ, ꯏꯝꯐꯥꯜ ꯏꯁꯇ ꯃꯐꯝ 2 ꯍꯧꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯏꯊꯤꯕꯤꯗ ꯀꯣꯟꯅ ꯁꯥꯔꯤꯕ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯉꯁꯤ 4-5ꯅꯤꯁꯤꯗ ꯃꯗꯩꯗ ꯑꯩꯈꯣই ꯍꯣꯡꯖꯤꯜꯂꯒꯅꯤ꯫ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯁꯤꯡꯒꯤ ꯃꯗꯨꯒꯤ ꯄꯩꯁꯥ ꯁꯦꯡꯁꯟ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯈ 10 ꯌꯥꯝꯃꯤ ꯌꯥꯝꯗꯦ, 5 ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯕꯗꯨ ꯃꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯗꯤ ꯈꯤꯇꯪ ꯊꯦꯡꯊꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕꯤꯈ꯭ꯔꯕꯁꯤꯡꯗꯨ ꯌꯨꯝ ꯊꯥꯕ ꯍꯧꯅꯅꯕ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄꯩꯁꯥ ꯄꯤꯔꯒꯅꯤ꯫ ꯄꯩꯁꯥ ꯑꯃꯨꯛꯇ ꯄꯨꯂꯞ ꯊꯥꯔꯣꯏ꯫ ꯑꯍꯥꯟꯕꯒꯤ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯕ, ꯁꯦꯀꯦꯟ ꯐꯦꯖ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯎꯔꯀꯥꯟꯗ ꯂꯥꯈ 3 ꯄꯤꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯨꯝ ꯁꯥꯕ ꯍꯧꯅꯅꯕꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯊꯕꯛ ꯑꯌꯥꯝꯕ